Nungsiraba isilinausing ngasidi kalima tayyibagi matang lakpa hadising ekoi pun khangminasi Hazrat Qatada radhiyallahu anhu na nakal tawri Huzur sallallahu alaihi wasallam da kana gumba man hangatki ya Rasulullah ina khunbasing na sadaka yamna piba maramdagi sawapum namak khomjin khre Huzur sallallahu alaihi wasallam na takbi ki nang hayu kana gumba mana pochai sing pai khallaga asman da ka khat kheba ngamgadra maruna leinungda aduga masana asman da leiba pot ama takbi ge madudi namaz khuding makki matungda tasbih la ilaha illallah wallahu akbar wa subhanallahi walhamdulillahi asi tara rak solo masigi maru leipang manung haibadi pungning da lei aduga masa marengna asman yawna sandoki Allah ki Rasul sallallahu alaihi wasallam na haidok pirami zikr pum namaktagi la ilaha illallah na hena magun cheli aduga dua pum namaktagi hena magun chaubana alhamdulillah ni nungsira bisilina using la ilaha illallah na zikr pum namaktagi hena fai haiba sidi miyam na khangnarabani asingba maksu din masa pum namak kalima tauhid tayyum pham oiribani maramasina kalima sine hena magun chawi haiba sida kari amuk singna ningai leidibagi Hazrat Ibn Abbas radhiyallahu anhu na hai kana gumna la ilaha illallah solabadi alhamdulillah Allah bud hagatsari haifum thoki mulali kari rahmatullahi alayhi na hai masida kari amata chingna ningai leite maramdi zikr pum namakti athoiba zikr kalima tayyibani kalima asimaktada din masa pumbagi yumpham oiribani maramasina sufi amasung arif singna kalima asibu cheksenna se nazaribani amasung zikr pum namaktigi masibu hena chetna pairibani makhoiga mari leina basingbu kalima singam liba makhayamna solhallibani maramdi kalima aside yauriba kana basingadu atopa zikr singda leite pramanamadi Sayyid Ali bin Maimun Maghribi gi wari miyam na khangi madudi achouba alim mufti ustad oibiramba Hazrat Sheikh Ulwan Hamwi na Sayyid Sahib asigi manak talakpa matamda Sayyid Sahib na mahaku kup niyang sinbirakpa matamda mahaki thabak lairik tambiba fatwa iba asina chingba pumnamak tokhanki aduga matam pumnamak zikr da laihanki micham praja singi damaktadi yet balawba amasung akam apet ngangba asima thauni aduna misam singna pangang tangang narami Hazrat Sheikh Ulwan bu manghalle mangondagi miyam da kanaba fanghalamba du fanghandre asina chingba hainarami matam khargi matungda Sayyid Sahib na Sheikh Sahib kariguma matamda Quran Sharif tilawat tawi haiba khanglakpadagi madusu thinglami adugi matungdadi kari amuk haigani Sayyid Sahib bu bedin noire haiba haunaragli adumakbu ikoi koidina numit kharni gi matungda Sheikh Sahib da zikr gi mami taraklaba amasung mahaki thamoide chu khraba matungdadi Sayyid Sahib namuk haiki aina tilawat bu thingba natte tawigum masung zikr gi kana badu khanghan ge tawbani haujikti tilawat tawba hauro mahakna Quran Sharif hangdokluba matamdadi wahai khuding makta bigyan gi pukai kaya marum hangdok piraklabagum khanki asengba maksu kalima sidin gi maruni iman gi lemphuni maramasina kalima sibu yamna soliba makai iman seksin behengani iman kalima sigi mathakta tonglibani asita natana dunya masa pumba kalima sigi masunglangi damak hinglibani maramdi sahi hadis talage prithvi asida kalima la ilaha illallah sonba kanagumba mi am hek leiriba fawbadi kayamat oiroi atopa hadis singdalage Allah haiba kanagumba mi ama prithvi da leiriba fawbadi kayamat oiroi Allah ki Rasul sallallahu alaihi wasallam na haidok pirami noma Hazrat Musa alaihi salam na Allah taala da hangat saki he mapu aingonda karigumba wazifa mata takpiyu maduna ayina hakpu kauzage amasung ningjage matam maduda Allah taala na takpiki la ilaha illallah solo mahagna hangat saki he mapu masidi dunya pum namang sonari
Allah Ta'ala namuk hanna takbir rakhi la ilaha illallah solo Hazrat Musa alayhi salam namuk songat sakhi he Allah aidi tom khaktagi oina top pot amatang pamjabani Allah Ta'ala namuk hanna takbir rakhi he Musa karigumba asman marol tared amasung zamin marol tared asina balagi nakal amad thamlaga aduga nakal amad la ilaha illallah thamlabadi la ilaha illallah gi nakal aduni hena lumgani nungsirabi silinawsing yamna darkar oiba pot adubu marang kaina fanghanba asi Allah Ta'ala gi kun amani dunya gi oina yenglabadasu ningsa sor ising nungsit na chingba yamna darkar oiba pot sing asibu Allah Ta'ala na kayad marang kaina thambikraba adu moinamak Allah Ta'ala gi manakta khan yamna leirugadaba yamna mamal leirugadaba posakti thamoi singna tawkiba thabak adu khaktani thamoi singbagi matik amalgi arumba hengani thamoi singbu waliba makai lumbasu watkani thamoi singhanabagi damaktasu kalima asibu yamna sonbadagi hena kanaba atopa pot amma talaite adunabu kalima asi maming fawba jiawul qulub thamoi singbu sengdokba haina kauriba maram asinani sufi singna kalima asibu yamna sonnaba takbiriba si mulali karina iri murid amana mage shaykh tahanga chaki ai zikr di tawi adubu pungning di changde shaykh na takbiki zikr barabar tawdun layu amasung Allah Ta'ala gi shukr tawdun layu maram di Allah Ta'ala na haksang machet amabu haibadi leitun bu zikr gi pangal bibire pungning sang nabigi damaktasu Allah Ta'ala da dua tawba lep kanu Allah Ta'ala gi yathangni karigumbana khoina tawbimal khanglabadi aina muk hengan na pigani hadis samdalagi Allah ki zikr Allah ki achawban yamat amani maramaduna masigi shukriya taw Hazrat Abu Hurairah radhiyallahu anhu na no huzur sallallahu alaihi wasallam da hanki qiyamat ki numita adum gi safat gi faid gi hena kana ba fangadaba mi edu kana oigadage huzur sallallahu alaihi wasallam na takbi ki nangna hadis singi maram de yamna pamjabadu uraga aina hanadagi hauna khalli madudi wafam masinangondagi hana atopa kana amana hangloi masigi matungda huzur sallallahu alaihi wasallam na wahangi pakum pibiki aigi safata khwaidagi hena kana ba fangadaba amasung maraiba phagadaba midi thamoi sengna la ilaha illallah solibaduni nungsira besilinaw sing miyoi babu afabagi maikayda yohannabagi damak mapugi maikaydagi pangal pinariba adubu maraibak fabak kawi haujik ikhlas ka loina kalima soliba mi aduna mi pum namaktagi hena safat ki hak phangani haiba asigi artha ani loba yai ahan ba artha da thamoi seng na musulman olaba matungda kalima tayyiba soliba adu khagnatana atopa amal amata yauzadaba misak aduni hairiba misak asigi damaktadi sengna leire madudi mahakki damakta atopa amal leizadabanina safat tawbiraba matungda maraiba phaba phangani masigi arthana asi oirabani aigi safat aigi ummat ke guna kabira tawmi singi damaktani haiba hadising aduga su naksinare makhoi sing adu masa masagi fattaba thabak sing aduna maram moiraga tozakhta thadagani toigum kalima tayyiba ge barkatagi huzur sallallahu alaihi wasallam ge safat fangani ani subarthana sini thamoi sengna kalima asibu wazifa wena season nariba aduga atopa afaba amal sing su tawzaba miyoi sing aduna pumnamakti hena maraibak phai haibagi arthani huzur sallallahu alaihi wasallam ge safat tagi makhoin awang ba thag yobu fangani alama inina iri huzur sallallahu alaihi wasallam ge safat qiyamat ki numita mawung taruk to oigani ahan bada maidane hasar gi jel dagi hingnabagi damakta oigani hasar da makhluk pumnamak makhal mathel kaya gi awaba thingnabadagi wamalladuna ikhoi bu dozakhta thada bi batar basu fare masigi waba asidagi tadi kan biu hainalkani matamadu de yamna mathing magun leiraba nabi singi manakta mathang lakani amasung Allah Ta'ala da safat tawbina ba haizagani adubu kana matasu safat tawbu ngamloi mamai thangda huzur sallallahu alaihi wasallam na safat tawbigani masigi safat asidi alam pumnamak makhluk pumnamak jinn namasung insan
Muslim amasung kafir pumnamaki oigani hairiba safat asidi alam punmungna kanaba fangani ani subana kafir khargi matangda azab komthok hanbinaba safat tawbigani pramanabadi Abu Talib ki maramda sahih hadis talaki ahum subada dozakh ta takhraba mu'min kharbu lokthok binabagi safat tawbigani mari subada pap ki thabak tawruba maramdagi dozakh ta tagadurba mu'min kharbu dozakh ta thada bidanaba safat tawbigani manga subada mu'min khargi damakta wahang pakhum ilai ilaitana chumna jannata changhan binaba safat tawbigani taruk subada mu'min singi thag wanghan binabagi damakta safat tawbigani Allah ki Rasul sallallahu alaihi wasallam na haidok pirami thamoi singna la ilaha illallah soliba misak adu jannata changani kana gumba man hanki thamoi singbagi khudam karino Allah ki Rasul sallallahu alaihi wasallam na takbi ki haram oiba thabak singdagi masabu ngagliba aduni nungsira bisilinaw sing haram oiba thabak singsu thadoklaba aduga la ilaha illallah bu yariba mi adu chumna jannata changkhigani haiba sidi fongna leirabani masida kari amuk singnari aduga kari gumba haram oiba thabak sing ngakna chatpangam haudraba fawbada asengba kalima asigi barkattagi fattaba amal sing adugi saza fanglabagi matungda amuk tangdi jannata soidana changhan bigani haiba sidasu chingna ningai leite aduga kana gumba masagi lamhenba thabak sing aduna maram oiraga Islam amasung iman dagi mapan lan khrabadi tongan buafum amani Hazrat Faqih Abu Lays Samarkandi rahmatullah alayhi na Tanbihul Ghafilin da iri mipum khuding maktattana la ilaha illallah son gadabani aduga iman lengdana thambina ba dua tawbu su tok loidabani loinana guna singdagi hingnaba leptana hona gadabani guna gi mahuna kan khibadagi siram daida iman dagi mapan lan khiba amasung kafir oina sikhiba kongai ama yawi masidagi hena khudong thiningai oiba kari amuk leiram khigadage mapunsi chuppa musalman singi marak chanduna leiram laga qayamat ki numita kafir singi marak ta sankragani masini khwaidagi hena khudong thiribadi mapunsi chuppa girzada natraga mandir da lelam laga kafir oina sikhiba adugi damakta thoidokna warudaba yai aduga masjid ta leiram laga kafir singi marak ta sankhigada adugi damaktadi awabani masi guna yamna tawba masung matom ta leibda haram gi thabak singda luptuna leiba maramdagi thagasi yorakhibani aduga ngamba kanda piraga loire natraga matang sabada kokthog halaga loire khanduna mangonda migi mal thamlaga sizina thoki tawigum masung mal adu singbagi matam phangdringaida sibana hankhre matawa sumna mi mayam amasulai madudi makhoi gi matu sing adu talak oikhre haiba khangi tawigum masung famdin nabadi lepte asumna guna adu tawna sikhi toba tawba sunang haude asigum maram kaya dagi mamai thangda makhoi gi iman adu handuna lothoki hadis ki larik ta wariyam iri huzur sallallahu alaihi wasallam gi matamda pakhang namasiram dai weraklabada miyamna huzur sallallahu alaihi wasallam da hangatki he rasul thoiba pakhang asigi machinda kalima thokpa ngamdre huzur sallallahu alaihi wasallam na pakhang adugi manakta lengsellaga hanglami kari tawre pakhang aduna khumlagi ya rasulullah pungning da solon sin khibgum tawre huzur sallallahu alaihi wasallam na kubna hang thibadagi mahak mama na pende amasung mahang na mama da awa biki haiba khangba ngamki huzur sallallahu alaihi wasallam na takbi ki dunya bunung siba masung dunya tan nabada lupliba duni maramdi nabi singum na wa ngang ba duga achawram kaba amasung hingsa tauba mi singum na thabak tauba mi yamna lei masi chaye nabagi thabakni Allah ki Rasul sallallahu alaihi wasallam na takbirami kana gumba banda mana la ilaha illallah solabadi ma ki damakta asman gi thong sing hangdok bigani amasung mahagna achauba guna kabira tawdri fawbadi kalima adu chumna aras yaukhigani hadis madalagi kalima ani lay madugi manungdagi amagina aras natna atopangam khai amata laite ani suba kalima aduna ma bu sonbagi sawab natraga nurna zamin namasung asman ani makthalali kalima adu di amana la ilaha illallah ni
aduga ani subana Allahu Akbar ni Hazrat Saddad rahmatullah alayhi na hai thado gasibu Hazrat Ubada radiyallahu anhu na chummi hairi nong mai khoi mayam huzur sallallahu alayhi wasallam gi manakt leirami madad huzur sallallahu alayhi wasallam na hangbirami mafam masjid kana gumba topa mi gair muslim yaudabra ai khoi na hangataki kana gumba matta yaudre makhata na huzur sallallahu alayhi wasallam na takbiraki thong thingzilo adugi matung da takbiraki khud thangalo aduga la ilaha illallah solo ai khoi na matam khara khud thangatuna thammi amasung kalima tayyib soli adugi matung da huzur sallallahu alayhi wasallam na dua tawbiki alhamdulillah he Allah nahang naibu kalima si piraga thabiraki bani amasung kalima si sonba mi singi damakta jannat ki wada tawbiki bani nahak wada khilaf tawde matungda huzur sallallahu alayhi wasallam na ikhoi da haidok pirami haraw zero Allah taala ne nakoi gi guna kok pire Allah ki rasul sallallahu alayhi wasallam na haidok pirami nasagi iman adu itat tatana na thokhallu sahabi sing na hangat chaki ya rasulullah iman bu karam na thokhan gani Allah ki rasul sallallahu alayhi wasallam na takbi ki itat tatana la ilaha illallah solo riwayat amada huzur sallallahu alayhi wasallam na haidok pirami iman man thargi phi man tharpagum maramasina Allah taala da iman no thogan bin batatna dua tawjahu iman man thargi haibagi arthadi pap langjaba maramdagi iman gi mapangal amasung nur han thargi masigi dalil atopa hadith madlage bandana karigumba guna am hek taw matamda amuba nukta mamagi thamoi da susin ba hawi karigumba mahangna sengna toba tawrabadi amuba mukta adu chamthokbi natrabadi lengdana dum lei aduga mathangda guna am hek tawrabadi ani suba nukta amma muksusili matawasumna kaina thangdadi mahaki thamoi adu pummu musilaki amasung jangkaraki adugi matungdadi mahaki thamoi adu musin khiba maramdagi achumba wa amata changlakte hadith samadlagi polam marina miyoybi thamoi manghalli ahan bada apang ba mi singalamba tawna ani subada guna yamna tawba ahum subada nupi sing yamna to na tinna mari subada asiba mi sing manakta toina famba kana guma man hangki asiba mi sing haibadi karino huzur sallallahu alayhi wasallam na takbi ki mal yamna leiba maramdagi mana kallibina khunba sing aduni Allah ki rasul sallallahu alayhi wasallam na haidok pirami nakhoi amasung kalima gi marak khan badwa adu laktringai de kalima la ilaha illallah bu yamna toina sol horo haibadi mawona pallama oina marakta khan khragani adugi matungdadi karigumba amal amata su tawbi yararoi punsigi matam asi yamna teli amasung telaba punsi asida amal tawbagi amasung maru hunbagi matamni aduga siraba matungi matam adudi aroya khamnaide mafam maduda ngasi tawjahuba adu khakta fanglugani Allah ki rasul sallallahu alayhi wasallam na haido pirami aina kalima makhangi masibu kanagum banda amana achumbani khallaga solaba amasung kalima aduga loina sikhrabadi mahaki mathakta dozak haram hoigani kalima adudi la ilaha illallah ni riwayat ke adu wafam masilagi punumak adugi artha musalman olak patangai ribami adugi lawrabadi kariyamata chingningai leitre maramdi kafir oiringai de langjakhiba pa punumak islam dharma de hek changjarakpaga koki haiba sidi yanakhrabu wafamni aduga hanadagi musalman oiraga thamoi sengna kalima asi solaga sikhibagi artha lawba tarbasu Allah taala na magi thaujandagi guna punumak kokthok pikhragani sirka nataba guna makhaidi mana pamba misingbo kokpigani Allah ki rasul sallallahu alayhi wasallam na haibirami la ilaha illallah bu yaba amasung khonjen thongna sonba sina jannat ki sojai singni jannat ki sojai singni hairiba sigi artha thong khuding makki amasung jannat pumna makki so kalima sinu oiragani natraga kalima sigi su saruk ani thoki ahan bada la ilaha illallah ani subada Muhammad Rasulullah ani yasina pullaga jannat ki thong singadu
हांदोकलुगनी हदीस अमद लागी मदुदी जन्नत की ममल ला इलाहा इल्लल्लाह नि नुंगसिरबि सिलिनाउसिंग कलिमा तयेबागी मरमद लाकपा हदीस सिंग असि यामबर मरम ओइरगा ngasiगidi aswai phobutang khangminarasi aduga Allah na punsi asangba pinabirbadi mathangi tangkak amada mukpuna khangminasi